Academic campaign ki sarugam oina ngasi Kaisamtong High School da BP Naurem Wangamba amadi Secretary General Salam Sangkhon magaloinana campaign hawdokhibi ki sakama humfuga mathoi suba saklam khongsa keningsing thoram mathau sangba thabumga mari leinana Kaisamtong High School M Sumayai Loisangi Vice President Naurem Wangambana mayai tangba lauduna sarug yakhi mati ngasigi misam yamna mayoknaribi isu singamadi mahairoi khunaina thengnariba singnaba amasum laugadoriba singnaba amasum laugadoriba thaudang singi matangna wafam kaya phongtokhi hairibe academic campaign asidi MSU headquarter secretary general MSU Thaumi Singh Kaisamtong High School gi oja sing sarug yakhi amadi MSU gi vice president Wangambana ngasi mangda tariba August 13 tagi laingakna Yungkok thiba house listing tawnaba government thaurang libasi NRC hana update tawdana census tawbi yaroi MSU na puari thengkhang kyada mirei baksa mitop singna piba sapu sing mayuk yaduna thaudang kya lauduna thawai phawba leibak khunai gi dama kathoktu ngasi phawbo lakli amadi ngasi gi laingak subli pari lusing asina tungi mirol asigi dama yaifana gi sapsaba phirep amadi thaudang lobo ngamdaba haibasi atuki mati lebak thingai ni leiba asigi mapu amu oina ngasi gi yellow mirol oiri vai khoina thaudang lobo ngamlaktaba asina tungi mirol gi khongda pham muttana ba masa weri laingak mapuna miyam gi ihul khangna thaudang lauraktrabadi emsuna sapsana thingnagani Tengna sulakliba wafum yawn phongtokhi Cobra ga kapnabada Naga volunteer ama Sire volunteer ani amasung Cobra gi personal ani sokli ZTC na national highway sing national project sing matam kakna thingsangkri IM na su akan mamona kandem tarakli None district ki Betiang village ta hangba Naga volunteer singi training tophamda CRPF ki Cobra kangbuna ngase yu angan badigi satakiba akan ba operation amada nakal ani gi marak yamna kana kuthok narakpadigi Naga volunteer ama Sire duga Naga volunteer ani amasum Cobra gi personal ani soklehri masing yamlaba central force na manak nakpada leiba khul singa masum mafam adumak paisel laga thamkibaga maram oiraga miyoi kya yamna sirabagi kaya yamna pharabagi madi miyoi kya nanthokhrabagi haibagi akup pawa mata phangmangamdri adumapu khul aduna yamdrabada volunteer kunthra gi matakta leramgani haina thajanri laikhidraba volunteer adu none bazar dagi ni mamingna lambi riyamai kawi sei kunga mathuirong gi lengani ngasi ayuk pung taruk lom tarakpada Cobra gi personal mayam ama thuna yang khul thadoktuna sangsilakhi Makai kyari ki sangsilakpa personal singaduna mafam adu pungkoi koisilaba matungda operation adu satharakpani operation satharakpa matam adu fawba training camp da leiriba kangbu aduna samana mata phangdaba dongna tokhi numai kapna duna misimina aso apan yawngarakpadigi khunja sing lambi da thoknarakhi amasum Cobra kangbu gi reinforcement lakpa singadubo sanghandana bathingki miyamna lambi thingmudu namkhainana ba central force na tear gas cell kaya marum kaphi mafam kaya dana khunja anmapi singa munakhi adumaina ma operation sathariba mafam adudadi misam ama phawba makoina sangan khidi hairi mara asida working committee joint tribe council Manipur na thadorapa sirolamagi matungina Cobra na satharakhi attack adu yaning da phongdoktuna national highway singda emergency gi oina khudaktigi total shutdown aptokre masiga loina khunja sing tholaktuna Imphal jiribam lambi national highway kunthraga tret amasum tongjai maril gi lambi sing thingjinki masida sunatna inpui liangmai rongmai amasum jeme phurupna khundari pa mafam singda paikhatpa railway amasum national project sing matam kaktuna thingjinkri Village volunteer hat pasingi matakta India government akan matabak lakotriba makaidi ating basing asi komto oi hedi Naga volunteer sing di attack sa tharaki bagi thong adubu rongmai Naga council Manipur na so akan mamona kandem tarakni council asna thadorak pa sirolaman hai isagi punsi amasum lantum ngak sian bagi thabak lauriba volunteer sing da CRPF ki Cobra na kuki sahing saba masum ZUFJ ga kusamnarak attack sa tharaki bagi thong adu human right khongauna bani haina lofam thi isam samna khulngak sariba volunteers sing attack sa tharakhibana ingta papibam kaihana maram ohali khudakta central forcing lathokiduna ingta papibam hanjin hanbaga loinana laikhidraba sing asumba well phanganga bani sohairi amaramnan IMS akan mamon condemn tarakli betiang khul ngak pagi thodang loriba Naga village guard western command sum joint tribe council
Manipur ki volunteer singda attack sathaduna Naga village guard ama hatkibagi thong adubu government of the People's Republic of Nagalimna akan mamon kanem tarakli lub basina thadorak pa chirolamana hai India ki allied force ni haina launariba cobra na misang mikhai naina satharak pa thong adusu yaning di haina phungdorakli pungkunga mari ki ban kaukhre MSPCL and MSPDCL Recruitment Examination 2019 gi phal laphoktabagi mayokta August amagi ehinongyai digi horaga Manipur pumbada pungkunga mari gi ban tawragani haina all Manipur MSPCL and MSPDCL 2019 exam completed candidate association na thadora pasiro ramanus makata na supalibani Amarom dana bomb thamjilam lehri Imphal West District ki manung sanba ngakra balerak thleba laima pokpam somokanta mangangi gimna masakang da basingna ngarang nung thilpung ama aduwai da bomb thamjilam le thawdo asibu yaning da bapfungdok tuna ngakra balerak masinda miyam na wakat mifam satakri wakat mifam madura yumlak da bomb thamjin ba yaning de bomb thamjin duna miyam da aki akhang pohon bigano yana da lairaba suwari sanaraga yana na bokhona biyu haina thaba tuan placard sing sijanaki Laingang na IDP singi sel pithoktrabadi August amadagi khongjang sangsilagani kokomi internal displaced person singbu camper amadi non camper haina khaidoktuna laingang na tha sigi DBT kakpa yorapa siyabangamlai what how riba DBT sing tha sigi manungda pithoraktrabadi August amadagi kokomi IDP sing amadi leibak miyamna akan khongjang sangsilagani haina kokomi gi convener YKT ren photokri wapam singa si lampel leiba kokomi office staff kokomi amadi IDP sing yoeba look taruki apunba body oriba apex committee of Meetei IDP ka punna pangtokiba pawgi mipum amada mana phundokibani mana makhata na hai hokiba english ngani ka kunga humdagi me ahumdagi thokliba irang asina maram oidana mafam kyadagi lanjena duna ngasi pawa masagi mayumda hanjenma yadana lairibasi tainga asina IDP singbu karama matamda masagi mayumda hanjenhangani habigi sabsaba khangdana lairi saira asida IDP singda lengana direct benefit transfer BDT gi kuthangda piramba kanabado IDP sing khaidoktuna pidaba haiba phibam amlakli thoklibi irang asi Manipur miyamna silga thonkhiba nathi IDP sing asi maral amata leiba nathi miyoi kya mayumda hanjinba yadana leiribasi lengakna matam sana irang lakshin haudabadagi thokhibani haki Pokso case to Mara lairaba ama pharaga kota puraknaba khankhri sahi nauribi nupi masa ama phamla nakhibigi matangda Mara lairaba miyema sentence hearing sathanaba court purakadabani haina fast track special court number 1 gi special judge RK memsana Khongjom police station ki officer in charge ta khangkhri Mara laiba miwedu gi maming ahong sangbab nawi singa sai nifu apoko e khelendro singa khui Thobal district ki Khongjom police station konba Khongjom khe pasing dagini 21 masa laktaba maram na court na pigada paserak lakthokidabani court na ngasi serak lakthokna bigi matam thakrabus 21 oiriba nawi lakhidi nawi gi maikeda lepkhiba advocate L Umakanta na Mara lairaba mioi adu pau phauna bangam khitri haina court ta thamki CRPC gi section 353 gi matung ina well lakthokpa matamda Mara lairaba mioi du court laigadabani hari Pokso case to Mara lairaba mioi ma phar court purakna ba khankhri sai nauribi nupi masa ama phamla nakhibigi matangna Mara lairaba mioi ma sentence hearing sathanaba court purakadabani haina fast track special court number 1 special judge RK memsana Khongjom police station ki officer in charge ta khangkhri Mara lairaba miwedu gi maming ahong sangbam nawi singa sai nifu apokpo e khelendro singa kawi Thawal district ki Khongjom police station konba Khongjom kheba singdagini 21 masa laktaba maram na court na pigadaba sairak lakthokidabani court na ngasi sairak lakthokna bigi matam thakraba su 21 oiriba nawi lakidi nawi gi maikei da lepkhiba advocate L Umakantana Mara lairaba miwedu pau phaunaba ngamkhidri haina court thamki CRPC ki section 356 ki matung ina way lakthokpa matamda Mara lairaba miwedu court laigadabani hari JDU gi mihut singna Manipur gi irang gi phibam yengsinkri Nominee ki khongsatta Janata Dal United JDU ki National General Secretary Afak Ahmad Khan amadi party asigi hanagi Rai Sabha ki MP Anil Prasad as Anina Saba mihut khangbu mana Manipur gi hauzik oriba phibam gi matam yengsinkri Lusingba Anina
hayeng Delhi da hankraba matung JDU gi national leaders sing da report ama lankhatpaga loinana sahi ahum hena national highway sing da maru oina Meetei satok sin tawi yahandri ba mati ngihak laitana national highway sing da rocket na sing sathari basigi matang da center da NDA ga puna satminari ba JDU na party gi oiba wafam thamlugani haina party asigi national general secretary Afak Ahmad Khan phondokre Namindani ki khongsata lakhiba party asigi general secretary Afak Ahmad Khan party asigi hanagi Rajya Sabha gi MP Anil Prasad has party asigi state president Manipur gi hanagi minister Khetri Mayum Biren vice president hanagi IAS oinamna bakesor yauna ngasi Imphal hotel gi sangai hol permission unaba mada Afak Ahmad Khan haikibada Manipur da hokibasai ahum henbe gi thokli bi irang asiga mari lengana party asina state asigi isu sibu lumna lauduna handaki khongsat asiga thana mari rak suboina yengsin balakpani khongsat asigi manungsana party gi weba state ki thak wa kaya khana baga loinana party gi high command khongsat asigi weba report ama soidana lan khatlagani haina su phongtokhi pawgi mifam aduga mari lengana permission hangba wa hangi pakum piradunu magna makha taradun hai khongsat asigi manungsana party asigi tuan members sing weba mifam round kya tuna khaidoktuna party gi matangna khanakri loinana lamdam asigi hauzik oiriba phibam gi matangna party nu waphom kaya khangmaki party asna Manipur gi irang asigi manuna kyar hanna laktuna yengsin khibaga loinana tuan political party singi MP kya state asida laktuna yengsin lakhiba adubo JDU gi mi yauna yengsin ba lakhi ngasi mari raksu bo ina lakli basigi matang center gi lusing basingda report ama lan khatlaba matung madugi matungina makhatana thabak paikhalakani akhi loinana lakli be assembly mikhal gi matangda palladuna party asina mamangda seat kunthra ga nipan mikhal tenakhi handaksu mathau tarabadi Manipur gi seat nifu da party asina mikhal thengnarakpa yai haikenasu pausda makhatari miyam gi yaifana ba thabak tawbagi mahut magi party gi interest satlagadi madu miyam gi mihut nati mahesor thanauzam laibak ki lusingba mu oiragadi miyam gi interest thabak tawbiyu high command ki duna lairagadi lengak londa asoiba lakani haina RPA athawale gi national secretary mahesor thanauzam na phongdokri wapamasi ngasi kaisamtong AC gi ahal oiraba singda lemna anogen thokpagi thoramda amaga mari lainana magna phongdokhibni meso thanauzam hai miyam gi mihut haibisi miyam gi thabak tawnaba miyamna thagalibani miyam gi yaifana ba thabak tawbagi mahut magi party gi interest satlagadi madu miyam gi mihut nati party gi mihutni miyam gi leibak ki oiba warep ama phawba ningtamna loba ngamlaktraba high command gi yathang oiduna lei ngaiduna leiragadi lainga adu miyam gi lenga nati high command gi lengak tari sahi ahum hena leibak mai sakliba sida mai onsinduna waroisin purakna ba honabagi mahut mikhallom da mai onsinduna leithokli haujikti mikhal nakshilaglavani na haukiba punama kaukthokuna party amaga launa ba horaklaihi magna makhatan hai mikhal matam yoroklavani na lambi sorok su semjin ba horaklagani politicians singi tat part asida ekhoi miyam kuina pangthaduna laikhidoribano amasu mikap thokpiro ekhoi hauji national highway sin de satpa yarakta ba sai om helaklabani IDP sing kaya mayum da hanjami yaduna relief camp de laibani mikhal kya gi lambi koilas khara tharaga development purakani hairagadi laiba asilori mikhal haibisidi kayarak lakani laiba asima tawkramna kansigi IDP sing mayum da matawkramna lehensigi haibaromda khanabiu ngya ki oiba thausilna irang sigi woroisin purapangamloi long term ki oiba policy ama simbiu haina magna haiki Assam da ising isaw da sikiba migi masing humdraga mga sukri Assam gi ising isaw gi awaba nanglaba mafam sim haujik isaw gi phibam tamna fogalaktuna mausa gi phibam na hanjilakli ayamba mafam da ising isaw hantarakli isaw gi awaba nanglaba mafam ayamba da electricity yauna tangai fataba thabak sing hana gum pangthokpa hori adumoina mo isaw sida sikiba migi masing humdraga mga suri hari ngarang Siba saga district mi tare sikiba gi pawphangi ising isaw ga mari lainaba thaudokta laikhidraba imungsingda postmortem tawbigi tangai fataba thamdana lupa lakh mari exgratia piragani haina Assam gi minister Himanta Biswa Sharma na laptokre numit kuntrani hena thiba khanglaktaba miyoi singi imungdasu lupa lakh mari sarkarna piragani masigi matakta laikhidraba singi imung manungda minister gi relief fund gi lupa lakh manga su pigani amasum ising isaw sina phibam luna sokanba imung lak ama hen madasu makhoigi khudaki tangai fadaba sing leinaba lupa lising taraga manga piragani hairi
ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ